Torbungda Kuki masel yum mai Thanakre haidi yum mai Thanabagi video do drone footage amda ubu phangkibani Kuki furu masel gi marakta yanarakta bagi mami nongma gi asum hengalakle ngarang Kuki inpi Manipur amadi Kuki student organization ke sona senbe rally asida Sursanpur da zo khaktagi oina tokhaina rally chatkre Sursanpur panel village da laiba BJP spokesperson Michael Lamjathang hawki yum amadi dukan masakhang da mioi singna mai thadoklam lei thodo asi ngarang nungthil pung ama tarakwa dwaida thokibani ngarang ahingdagi matam kaktana mayai lambi general strike lauthokre Kuki protester amadi Naga volunteer singi marakta Muknakhre Sarapti district student association SDSA na association asigi jurisdiction manungda makhalamata Kuki singna rally amadi dharna pangthoktana bakhangan khibagi mayokta namfuda rally satna bohonarakpadagi Kuki jo protester amadi Naga volunteer anigi marakta Muknakhre tawrure Likun amagi matungina tokhaiba administration amadi diwan aduna ngarang Kuki jo miyamna kaithel manbi military colony dagi kangpokpi headquarter phawa makhoi gi rally sana bohona rakhi matam adu da protest rally adu makhoi gi jurisdiction manung da satpa yaroi haina Naga volunteer singna human chain semduna protest rally adu thinki maduda Kuki jo protester singi maikai dagi nung khundu da langsin bohona rakpadagi nakalani gi marakta khothona bagi phibam lakpadagi security na matam chana laksin badagi pamda ba thodokti thokide haide SDSA gi maikai dagi Pongdoropada Manipur da tholibu irang asida association asina neutral oina laiduna lamdam asida santi purokna bohona duna lakle amadi association asina sinduna run for peace in Manipur haiba thim gi makhada inter sports match su pangthokpa lekre maraga sida Kuki inpi gi yeng makhada protest rally ama association asigi jurisdiction manung da sanna bohona rakwa laibak thibani association asigi maikai dagi mangjauna na SDSA gi jurisdiction manung da rally amadi dharna tawdana ba khangan baga loinana thingba asigi mayokta thabak tawraglabadi maduda thorakpa Apatagi daita pumba rally silang liba singna pugadabani haina kangan ba laikhrabani haina phongdorakle rally adu KSO Sadar Hills Thada Students Organization Sadar Hills Jilai Wifi Student Association na punna sinduna ngarang ayuk pung 13 dagi kaithel manbi military colony dagi hawrakibani khulngakpa singdagi khulai phagatpa yaroi haina kukomina phongdokre laibak kannaba thoragliba khulngakpa singdagi khulai phagatpa yaroi khulngakpa sing phanaba honariba se makhatana tawba yaroi haina kukomi women wing gi coordinator Y Lady Claimana Aikre ngarang Lamfelda leba Kokpumigi office apang thokpa pawgi mifamada wafam asi mahana phongdokibani lairikna makhatana hai Manipurgi la loidri khulngakpa singdagi khulai phagatpa yaroi niyam kaina sel khaiba karan tawba miosing phagatpadi kaide miyamna asu warba matamsida kaithel thingba ban tawba ke asi tawgumse masina nongmagi sana taliba singe sa khawthadatpani aikhoi maselgi marakta awaba nanghanbagi muhutta punna khongjang sangsinminase khulngak leba singdagi khulai phagatkadabani haina hojik mafam kiyada operation sa tharagliba si laibak thibani iramda masibu kaibi yaroi haiduna khulngak liba singdagi khulai phagalabadi kanana khulngak pigadari Kuki singna lal horoglaga mafam asida combing operation chathaduna ona tainaba thabak ngak chatharagliba si makhatana tawba yaroi phaba punbagi thabak asi khudakta lepiyu Manipurgi hojik lal loidri khulai lokhat ke harbasu lal loiraba matungda mama singna adumak thilakani hana phongdokhi